आकाशवाणी इम्फाल मोइरांगथेम इबेहाइबिना पाउ पाजरी इम्फाल वेस्ट जिल्लागी पाउबिटेक मयाइ लेकाइदगी थीबा खंगदना लेरकपा चेसाम अब्दुल कादिर कौबा मियोइ अदुगी असीबा हक्चांग फंगले हाइरी मणिपुर पुलिस की चेरोल अमन हाई असीबा हक्चांग अदु मफम अमदा फुमदुना थमलंबनी ngasi forensic team executive magistrate amasung laikhidrabagi imung manungi miyoi singi mamangda hakjang adu police na lokhotkre case asiga mari lenana miyoi mapul security force na phagatki criminal case ama lokhotuna hawjik kupna thijili hairi miyamna thijinba asida mateng pangbinaba amadi tonga thajabidanaba manipur police na appeal tawrakli National Program on Climate Change and Human Health amasung National Health Mission Manipur na sinduna World Environment Day lising ani kunmanga ngasi hotel Imphal da pangthokre thorom asigi hiramdi plastic pollution muthatpa haibasini thorom aduda wa ngangbada Rajyagi Health Services ki Director Dr. Sambo Golmain hai plastic bottle da ising thakpa asina lungs cancer yauna daina kaya thonbagi mazak oiri bottle sing asi sijinaba loiraba tungdasu ningthina hundoktabadagi iram nala sing phumjinbadagi tongan tongan ba leina kaya su thogali thoram aduda State Mission Director Dr. M Dinesh Singh su saruk yakhi Imphal East Jilla gi Chief Medical Officer na jilla asigi chauna nangan kiba mafam singda lemna layeng bagi camp sing pangthokli ngasi kongba laisram lekai youth club nongmaibung sakpram lekai amasung kaikhu kabui community hall da lemna layeng bagi camp pangthokli hidak langthak kaya su yenthokhi Pradhan Mantri na ngasi nungthil Canada gi Kanana skit ta pangthokadaba G7 mifamda saruk yagani Pradhan Mantri ngasi ayu anganbada Canada gi Calgary da thungkibani mahakna hek thungbaga lebak aduda leba Bharat macha singna taram okhi Shri Modi gi numit ini gi Canada khongchat manungda lebak ani gi lenariba mari ngaksel energy technology gi lamda wari sanagani Akashbani paumina hai G7 asida tongan tongan ba sel tungi lamda mangjil thaba malengi lebak tarit na sinba group ni Masida France, United States, United Kingdom, Germany, Japan, Italy, amasung Canada amadi European Union yauri Lebak sing asigi mihut kangbu aduna G7 Summit sel thum amadi geopolitical na jingba hiram kya da khanagani Pradhan Mantri na hayeng Croatia da satkani mahak lebak asida satpa ahanba Pradhan Mantri oiragani Delhi gi Mukhyamantri Rekha Gupta na Delhi da center yangkai sangakre masigi manungda Ayushman Arogya Mandir kuntraumdoi amadi jana aushadi kendra taratare yauri thorom aduda wangang bada Mukhyamantri na hai mathang chahi March phawda Delhi da Ayushman Arogya Mandir lising ama sama hangdokna ba pandam thamli Rail Mantri Asni Vaishnov na ngasi Haryana gi Manesar shahar da Bharat ki khwaidagi chawba gati shakti multi model cargo terminal ama hangdokre terminal asi ekar nipumanga pak chawi mantri na hai multi model cargo terminal chamani pan amasu haujik sem sari athuba matamda thabak hauragani mantri na thoram aduda sarkana railway bu sakhot hanaba amasung luna na thamnaba project singi matang da supanki mamang sahida railway na miyai koti satet kun chathok chachin tawanba amadi ton koti cham humpu pokhi thoram aduda Haryana ge Mukhyamantri Nayab Singh Saini saruk yakhi Kendra Sarkar na lebak asigi tongan tongan ba mafam singda driving training school lising ani hangdok lagani wafam asi kendra gi road transport amasung highways mantri Nitin Gadkari na ngarang New Delhi da pangtok pamipam amada phongtokhibani man high school sing asi manung hanjinna leiba amasung tribal sing na namna taba mafam singda ayamba hangbagi pandam thamli masina naha singda senthok lambi lehenduna maromdom lepcha naba kodong chaba piragani Shri Gadkari na hai lebak asida driver lakuni to henbagi awat pa leiri masi training school sing asina awat pa sing asi mengkatpada mateng oiragani FIS hockey pro league tangasi Bharat ki nupi gi team Argentina ga thengnaragani tournament asida point mapan phangduna tare suba mafam da leiriba Bharat na ani suba mafam da leiriba Argentina ga London gi Lee Valley hockey and tennis center da lamba tongnagadabani paw loijare